Ukhrul District ke Khayang Jingsui amasung Khayang Pungthada lamkoibasingge pukning jingsiningai oiba mafam kaya laire. Hairiba mafam singa siningthina samgatlabadi state ke sanmitlonda chauna kanaba piba ngamgani. Hiramasida Impact News ki akhanaba paudam ama. Ukhrul District ki Shirui dagi Kachaophung fawgi kilometer samag ahum sangba lambi asida Kachaophung Khayang Pungtha amasung Shamuna singba asang amantana thallaba fajakraba village kaya lairi. Hairiba fajakraba village sing asigam nungda Khayang waterfall su amani. Hairiba mafam asi yawnaba lengakna PMGSY gi makhada Shirui dagi Kachaophung fawgi kilometer sam ahum sangba lambi ama sengotpa hokre. Hairiba lambi asi mai pakna ningthina sengot pirabadi Khayang waterfall yawna chatnaba honabada miyana thenaramba awabasing adu kharamakhaidi awaba koklagani. Loinana langkoibasing na mafam asida laklabadi khonja singi sel thungi phium dasu sauna kudong saba piba ngamgani habasi Ukhrul asigi MLA Muivah gi thajabani. Kachaophung Khayang Pungtha Chamu Shidi Awaipamak Manipuri last frontier habadare. Sina khwaidagi remote oiba. Aduga forest si miles after miles virgin forest leibise kyamu phajabra. Ising phari na chenba waterfall leiba phajaba hainingai leiteba ko. Manipur ki sentinel habadare guard oina leiba. Thaina mamangai dagi Manipur ki jakhot thaurangda shom area si development puro abadi Manipur pumna magita makana ba yam leigani habsi thajaye. Kumza lising mosanipan marfuni thoida Burmisingna Jingsui village da mioi nifuni thoi hat khibagi amasung Khayang Pungthada Burmisingna yamlaba mioi kya matamada da hat khibagi powari ga sagonaba mahum kya su leidi. Loinana British ki political agent John Stona Jingsui da laklambagi wari su leidi. Hairiba powari ga sagonaba mafam sing asisu angkoiba singi pukning singsininga oibayaba mafam singni. Ekwe history shu adum papa phange Jingsui da Burmese army na mi 42 hatki 1882 da political agent John Stone adum lakhibani Khayang ki hamlet Pungtha se matam amata Burmese na khoi loi namak mi hatkibani loda chatpa singak da hingbani adu po poetic justice haigadra mokhoi di epitibik thoktu na nadu na leramba adu Burma singsu mokhoi yum hanba kan loi sikhi hai pautai adu mai na moi si history de shu yam moja khibani supreme sacrifice to yam lei. Road communication na kunai asigi sel thungi phium phagana honabada asabu thodang lori marmaduna road communication sengatpada thika taryu singna sel khaki khanbagi mahutta Manipur gi tungi khalaga thabak ningthina tawbi mathau tai loinana mari leinaba minister dagi hauraga official singna su mathau masak khangna tawbi sangi haina RDNPR minister Yumnam Khamsana su phongdorakli isada gi hauraganda road communication asina ekoi miyam gi future gi economy oidorina si yam tasena tiga to bibasinasu hoji tiga sendong nakna natana si future Manipur ne khalaganda to bibum thu e simai appeal tawjari Manipur gi singing mahum kya da leidiba puari ka sagonara mahum sing lengang na sengat aba tharang lakhot pibe ko loinana mafam sing asi satnanaba lambi sing tangai fadana sengot mathau tari hairiba sing asi lengang phung phana sengot labadi state ki sel thungi film da fagar badana tana frup masing marakta leiriba nungsinabagi sel asi hena session hanba ngamgani habasi thajabani camera person El Subar Sarma ko loina pawdum jariba Lal Palwahimbam Impact News Imphal.